ꯑꯍꯥꯟꯕ ꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯏꯉꯥꯒꯤ 11ꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯗꯥꯎ ꯌꯥꯕ ꯑꯣꯏꯒꯅꯤ. ꯊꯕꯛ ꯃꯥꯏ ꯄꯥꯛꯀꯅꯤ. ꯂꯟ ꯊꯨꯝ ꯆꯪꯒꯅꯤ. ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ, ꯃꯤꯡꯆꯠ ꯐꯪꯕ, ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯑꯣꯏꯒꯅꯤ. ꯃꯊꯪꯗ ꯕ꯭ꯔꯤꯁ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯌꯥꯝꯅ ꯐꯒꯠꯂꯛꯄ ꯃꯇꯝꯅꯤ. ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯀꯅꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯐꯪꯒꯅꯤ. ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯒꯅꯤ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ. ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯗꯥꯎ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤ. ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯟ ꯊꯨꯝꯒꯤ ꯃꯩꯁꯥ ꯈꯔ ꯃꯥꯌꯣꯛꯅꯕ, ꯑꯉꯥꯡꯁꯤꯡꯒꯤ ꯇꯧꯕꯤꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯊꯕꯛꯇ ꯑꯄꯟꯕ ꯍꯦꯟꯕ ꯑꯣꯏ. ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯔꯥꯁꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯑꯄꯟꯕꯅ ꯍꯦꯜꯂꯤ. ꯄꯨꯛꯅꯤꯡ ꯋꯥꯕ, ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ, ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯕꯅ ꯍꯦꯟꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯏ. ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯔꯥꯁꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤ ꯐꯥꯎꯕ ꯗꯥꯎ ꯂꯩꯈꯤꯒꯅꯤ. ꯂꯟ ꯆꯪꯒꯅꯤ. ꯇꯧꯕꯇꯕꯨ ꯆꯪꯁꯤꯟꯒꯗꯕ ꯊꯕꯛꯇꯤ ꯑꯔꯥꯏꯕ ꯅꯠꯇꯦ. ꯅꯤꯡꯍꯟꯅꯔꯨꯕ, ꯇꯟꯊꯔꯨꯔꯕꯗꯤ ꯑꯣꯏꯖꯕ ꯃꯥꯡꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯔꯥꯁꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯑꯁꯥ ꯄꯪꯇꯧ ꯇꯧꯔꯨꯈꯤꯅꯨ. ꯅꯤꯡꯂꯨꯕꯗ ꯀꯌꯥ ꯃꯄꯥ ꯆꯨꯝꯈꯤꯔꯣꯏ. ꯑꯗꯨꯕꯨ ꯈꯣꯏꯔꯥꯡꯂꯨꯅꯨ. ꯍꯌꯦꯡ ꯐꯥꯎꯕꯗ ꯉꯥꯏꯕꯤꯌꯨ. ꯑꯗꯣꯝꯒꯤ ꯑꯐꯕ ꯊꯕꯛ ꯂꯥꯛꯂꯒꯅꯤ. ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯗꯥꯎ ꯅꯤꯡꯊꯤꯅ ꯂꯩꯔꯤ. ꯆꯤꯡꯅꯗꯅ ꯊꯕꯛ ꯄꯥꯡꯕꯤꯌꯨ. ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯒꯅꯤ. ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯇꯤꯌꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯈꯤꯔꯣꯏ. ꯍꯦꯛꯇ ꯈꯨꯆꯥꯎ ꯊꯥꯒꯅꯨ. ꯉꯥꯏꯉꯝꯗꯕꯅ ꯑꯃꯥꯡꯕ ꯑꯣꯏꯍꯜꯂꯤ. ꯁꯦꯟꯁꯨ ꯃꯥꯡꯕ, ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ. ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯛ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯙꯅු ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯑꯗꯣꯝ ꯗꯥꯎ ꯌꯥꯒꯅꯤ. ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ, ꯀꯥꯟꯅꯕꯇ ꯑꯣꯏꯕ, ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯇꯝꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯒꯦꯋꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ. ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 15 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯐꯔꯤꯕ ꯃꯇꯝꯅꯤ. ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯔꯣꯏ. ꯀꯥꯟꯅꯕꯅ ꯊꯟꯒꯅꯤ. ꯏꯊꯛ ꯊꯣꯡꯕꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ. ꯑꯐꯕ ꯃꯥꯏꯑꯣꯟ ꯎꯔꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯎꯠ मचू पकनब माइकैना मनिंग माइकै पकनै। मथंगदा कुंभ राशि ngasi June तारीख 5 सगोनजे नुमिकी कुंभ राशि फोन खंगमिनरसी नथक थोंबगी मतेंग फंगलोय येंगसिनबिबा तुहत पीबना हेनगनी अदुबु वखन हंथगनु अदोंगी नुंगदा कनामतगी मतेंग याउद्रबसु थबक पांगथोकपा ngambagi गुण याउरी। पकनब मचुना हिगों मचु अदुगा पकनब माइकैना कौब्रु माइकै पकनै। मथंगदा मीन राशि ngasi June तारीख 5 सगोनसे नुमिकी मीन राशि फोन खंगमिनरसी दाव कया लेतब मतंग ओइरी नोंमगी तौगदब इथौ नतना अनौब हिरमदा थोइना माइ ओनसिलुखिनु तपथबा अमदि चेक्सिना थबक पांगथोकपियु। पकनब मचुना हंगापान मचु अदुगा पकनब माइकैना सिंखै माइकै पकनै। पिजरिबा मचुसिंग असि इसादा सेट इनबदा नत्रगा लुमाल ओइना सिजिनबदा कानबा फंगनी। अदुगा मथक्ता हाइजखिबा माइकैसिंग असि चटपदा ओइजा ओइथकपा तौरुबदा माइ पाकपा ओइगनी।
ꯍꯧꯖꯤꯛ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 9 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯐꯣꯜ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯃꯥꯏꯀꯩꯅꯆꯤꯡꯕ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ